Puneda Manipurdagi naha oiriba miyoy ama tamthina halamle pulista wakatkhre. Puneda Manipurdagi chahi kunlomda ngairiba miyoy ama tamthina halamle. Mahaki asib haksang adu irai numit ki ayukta Pune city dagi kilometer kun mangarom lapna leiba Chande dotke Mulkhet village da thengna kibane. Paud police ki matungin na miyoy adugi makokta phurambadagi mahak laikhidavane. Sagol sel amasung irai numit ki lona ba numidangda sakhang da basing na mahakpu halam khibane. Mahak kari maramgi halam liban huayba khangba ngamdre. Asi bhaksang leramba mafam aduga naknana akaya toy nanglaba scooter amasu leiramkhe laikhidraba miyoy adude Imphal East age langpok lakpam lamngan ba sahi kulne. Mahaki matse Amravati sahi kuntarena pulis ta wakat ama thangat khre. Paud pulis ki inspector Manoj Kumar Yadav ki matungin na laikhidraba miyoy aduge matse na wakat ama thangalakle. Laikhidraba miyoy adu tha amagi mamangda Pune da leiba Mahaki matse makeup artisan oibe adugi manakta lakhibane. Mahak spoken English tambani haire. Pawasigi matungin na miyoy aduna sagol sel numit ki numidang waidam yumdage thokibadagi athengba phawba halakhidabane. Mahaki matse na koithi thibaga loinana irai numit ki ayukta wakhal tadana Chande village manakta leirambadage khunjasing na thengnakhibane. Police ki team na thokdok thokpham da chatuna yengsinbaga loinana manak nakpo hospital amada haksang adu pukhatkhe. Adumoy na magmahak si na purakle haina hospital authority na khangalakhe. Makata ba thabak paikhan na bagi da mag postmortem tawragani haire.